Kuki ipa ipusingi budi loksing ngasigi mirol da khangan se MLA Pauline Lal Hauke pawasi ngasi nungthil phongki ba pandam pause dagi lokhat javane Saikot Kendra gi MLA Pauline Lal Haukip na Kuki ipa ipusing na tongan bahiram kayada lairamba budi loksing school tamliba mahiroi singda isai waina saktuna waida basu khangan ba mathau tai haina phongdokre Manipur da thokliba irang asina maram waiduna mayum makai thadokuna relief camp singda lairiba Kuki mahiroi singbu chaliba academic session asida Mapung Pana Mahi Masing Tamhan Bangam na Bagidamag Kuki Student Organization KSO Churachandpur gi Makhada Community School Kauba Thaurang ama hogdok pagi thauramda Mathaki wapam asi MLA Pauline Lal Haukim na phongdokhibane Church ki luchingba sing Civil Society Organization sing gi mihut sing Mahiroi sing amade parents sing saruk yaduna pangthokhiba Community School Thaurang adu hogdok laduna MLA Pauline Lal Haukim na state asida hogjik oidiba irang asigi marakta Mahiroi sing gi mahi masing tambagi lamda Apan na iyat thogan danaba wakhalon da KSO Churachandpur na Community School haiba thaurang ama lokhatliba sida apen ba madi thagat pa phongdokhe MLA na makha taraduna chawkhat pa khunai ama purakpada afaba mahiroi singi mathau tabana asigumba tunggi afaba yumbi oigadoriba mahiroi sing asibu takpi tambiriba oja singi thodang asuki matik chawe oja singna masagi mathau masak khangna thabak tawdrabade asigumba tunggi afaba yumbi sing puthokpa ngamloi haiba wafam thamkhe tongan bahiram kaya amada Aikoigi ipa ipusingi laizaramba traditional knowledge sing maruwaina lawu singuba ana layeng na chingbagi laizaramba knowledge khudingmag oja sing na mahiroi sing takpi tambiduna Kukizo community gi matik saba human resource puthokpa ngamgadawriba ne asigumba ipa ipusingi traditional knowledge sing ase isai waina saktuna mahiroi sing na laina khangan ba ngamna ba hona bagi mathau tai haiba wafam thamkhe loina na oja sing na mahiroi singbo nungsina loina biduna puksel seng na takpi tambina basu apil tawkhe Thauram adu da saruk yakiba Kuki NP Churachandpur gi General Secretary Lalkho Hauk Songloina KSO na sigumba mahiroi singidamak KSO na community school haiduna thaurang ama lokhalakpada apen ba madi thagat pa phongdokhe loina na mahi masing tambi bagi lamda apan ba yet pathogan dana bahona wada mama mapasing na angamba mateng pangbina basu apil tawkhe Thauram adu da wangang laduna school gi headmaster in charge oina su thabak puri ba KSO Churachandpur gi Vice President Thenko Sai Haukip na hai Mahang na puri ba school asi maruway na lanjenari ba mahiroi singidamak mahi masing tambi bagi thabak apan ayat thoganda na sathana ba KSO Churachandpur na hagtheng na yengsinduna chalaibane Manipur da thogli ba irang asina maram oiduna lanjena duna leidiba mahiroi singge mama mapasing na masasingbo private school sing da mingsan ba ngamdabagi awaba kaya mayok na riba si yenglaga church ki luching ba singi matengga loina na mahang headmaster amoy na thaupuri ba school asi chalaibani haikhe Mahang na makha taraduna hai asigumba community school ama lingkhatna bagi thaurang KSO da leiramde adubo lanjena duna leiriba mahiroi singi mama mapasing na KSO da asigumba thaurang ama laukhatna bagi apamba phongdorokpadage thaurang asi laukhalakpani haiba wafam thamladuna school asida nursery dagi class 6 fawbagi mahiroi chaniga yangkhai takpi tambi bagi thabak chathari haikhe loina na wakhalol kaya pirakhiba miyoi khudingmak pusu mahang na thagat pa phongdokhe